Naga ancestral lamdagi Kuki Khutlaipaibasingda Thokhanbani India lenga ki maikaidagi Kangpokpi subdivision gi manung chanba Kharambai Fai J Khongkhulai Kangchup PS amadi Sejang Cycle PS ta India lenga ka suspension of operations hu gi khwek pina khraba Kuki militant sing inauna designated camp thamnana ba honarakliba si yaba ngamloi haina Foothill Naga Coordination Commission FNCC na Lok Sabha gi MP Sandip Patragi Kuthang Dalaiba Sigi Prime Minister Narendra Modi da memorandum pisinkre FNCC na pisinkiba memorandum aduda Manipur dagi tokhaiba separate administration tauba yaroi Naga ancestral territory da Kuki Sugroup ki designated camp thamba yaroi Naga miyam na ningsing bathok taba matam dagi lairaklaba ancestral mafam sing dagi Kuki militant group sing paktak nana eviction taugadabani Manipur thokliba irang asina maram oiduna Kangpokpi district amadi akoiba district sing da lairiba IDP sing bu matik chana investigation chathaduna verification taugadabani leiba sagi national security protocol da singna rakta naba Manipur da lairiba Kuki refugee amadi illegal immigrant sing bu detect tawduna deportation tawbagi thabak paikhat kadabani leiba asigi lairiba constitution apiba indigenous Naga miyam gi right amadi roof amagi lairiba customary land ownership adu amuk handa ngak senduna thamgani haiba mari lainaba authority gi maikaidagi thajaba pigadabani region asida thokliba criminal amadi terror activity singa sugi makada lairiba Kuki militant group singna khut yawi natraga yaude haibadu accountability laina miyamda khangangadabani haina su taksilli Cherol aduna makata na hai FNCC na memorandum da thamliba warol sing asi region asi khakta da thokpa issue aman nate issue asi leiba sigi justice federalism amasung indigenous rights singna ba issue amani Naga ancestral land singda Kuki militant singbu rehabilitation tawduna thamba haibasi furufani gi marakta pamdaba thokdok wathok thoktuna Manipur da hojik oiriba phibam asi amuke hena makha ta na pauthok jawthorakpa ama oigani haina su makha tarakli Thokliba lansi Kuki Singna maitai khakta da landarakpana telamdam sigi yelongmi singda landarakpani Manipur da matam amada changsilakhiba furuf khara na mamangai dagi leijaraklaba yellow furuf kaya dagi missing hengalaktuna ngasi di pamdaba thodok sing thokli Manipur da thokliba lansi Kuki Singna maitai da landarakpana te lairiba lamdam sigi yellow furuf yelongmi singda landarakpani haina Federation of Haumi gi president sapam chaja do manina phongdokre Wafam asing asi Federation of Haumi na kumja 2018 dagi hauduna lisang sitna chatharakliba nasana nasabu masak khangsi Know Your Identity haiba awareness campaign gi manung chana ngasi Kamjong district ki manung chanba Sungri 5 village ta pangthokhiba awareness campaign da phongdokhibani mahakna makhata na haiki Lamdam sida yellow furuf sing dagi atopa furuf sing na mixing hengalakliba si thengnana ba Manipur da khundariba yellow furuf kunga manga na amata oina nungsi chanana amana amagi mateng pangna duna thengnaba mathau tai Kuki Khutlaipaibasingda lamdam asida landarakliba si India lengang na chawna mateng pangi Manipur da hayeng PM lakadoriba si da su Churchanpur da hana yoriba si na makhoina hena lumna lawi haibadu takchare Manipur gi chinggi furuf kungani thoi amadi tampaki furuf ani puna kunga manga asi chatfam amadi lakfam leitaba yellow furuf ngaktani Adubu lamdam sida changsilakhiba furuf khara na yellow furuf khara dagi missing hengalakpa si laibak thibani maram aduna yellow furuf kunga manga na amatoina punna thengnaminaba mathau tai karigumba masi thengna haudrabadi lamdam asidagi yellow missing mutkhigani India gi policy da mi masing hengat handuna atopa laibak singda mi thajinduna laiba adubu khudum channana bahonariba population dilution gi thabak asi Manipur da chatha bahurakpadagi ILP chana hanaba ihaulakhibani ikhoi khudingmak na lamdam masida lairiba mitop miancha sing thengnaba matamda ILP pass yaubra haina yengsinba mathau tai masi aikhoi gi right ni leiminariba yellow furuf singna amaga mateng pangna duna India lenga na chatharakliba aronba thabak sing thengnaminasi Kuki Singna makhoi gi furuf singni haina iduna yungliba nungbi aduda yellow furuf khara masana yadana hapchiliba si atamnana maitai singa yellow furuf singi marakta nungaina danaba atamnana sinbani masigumba kaya asidagi ngakthoknaba Know Your Identity haiba campaign asi chatharakpani mathang tha October 3 ta Sawomungda maikhum hangdokadariba nungbi aduda yellow furuf kunga manga gi maming hangdoktuna thamlagani maikhum hangdokpagi thoram aduda miyamna saruk yabiu haina phongdokhi ngasigi thoram aduda Federation of Haumi gi BP Dr. K Hira Kabui amadi Sungri 5 village ki headman Chithung Nikhalon lemsu saruk yakhi PM Modi na Manipur da lakpada amuko amadi wakhal manana chatminari balup singna saruk yaroi amuko haukiba thodok ningsing biraga thoram asida saruk yaba yadaba isa na waref lawbiu nandoluwang Asuk kuiba matam asida Bharat ki Prime Minister Narendra Modi na Manipur miyamna thamjarakpa haijarakpa wafam kaya bu tabi dana laklaga handak ikhang khangaudana
thoidokpa maramsu pidana Manipur gi Kangla amasong Churachandpurda public meeting tawgani hairiba asida amuko amadi amukoga wakhal manaba chaminariba lupsingna karigumba mawong amatada saruk yaroi haina ngasi Kwagaithelda leiba amukogi mayailoisangda pangthokiba paumisinga unaba amada amukogi president Fairoijam Nandoluwangna phongdokre mahakna makha tana haikhibada Haukiba chahi ani makhai asida thokiba thodok-sing adu miyamna ningsingbiraga Prime Minister Narendra Modi na lakpagi thorom asida saruk yaba natraga yadaba adudi isa-isana waref lawbiu haina su phongdokhi Manipur gi miyamna ngasi su haukiba chahi ani ga tha khara asida thokiba wathok mayamsing aikhoina ningsingli amadi kawbusu leite Manipur miyamna asi yauna awa chaitheng mayam ama hojik su khangli haibasi amuka su India khaktada natana male miyam da khangan ba mathau tai Bharat Sarkar na Manipur miyam bu thausa wasa daba Manipur miyam gi wakat tha daba miyam gi thawai mamal khangdaba mit ki pi masak khangdaba mayam asina Bharat ki chawrba yamna mamal yamnaba Prime Minister amana Manipur gumlaba apikpa state amada lakpa matamda Manipur gi miyamna Haraufam thokpa taramna okfam thokpa du tawdriba si aikhoida haraubagi taramna okningbagi positive feeling ama leite hojik Prime Minister na Manipurda lakadoriba khongchet asi karigidamakta lakadoribano haina hangladuna mahakna lakpada project khara office khara sanabagi uref uyung tamgani haibagi paudi social media gi khuthangdagi khangle Aikhoi Manipur asi ngalingai matamdagi hauna isagi ikai khumnajaba oija oithakta ngawba karigumba arang ara kharada thumatlaga yaba adugumba kanglu furup ama nate asuk wana khanglak laba mamal yamnaba miyoi kayana maraiba kannabagi apunba saktam ngaknabagi thawaina pontha pikhraba mayam adugi thawai mamal adu Prime Minister na Manipurda laklaga karigumba khara sangaramlaga uref uyung tawramlaga mantiknaba yaroi maduna akhoi mamal nati haina lauraga thoram asida amuko amadi masiga chaminariba lupsingna kariguma fibam amatada saruk yaroi Bharat Sarkar na khangsin usinnadana tande mande yamna hainingdana tawkiba thabak mayam adu aikhoina ningsinglaga Bharat ki Prime Minister asina laklaga pangthokadoriba thoram asida yaufam thokpra natraga thoktabra haibadudi isa-isana waref lawbiu haiki Bharat ki Prime Minister chahi ani gi mamangda laklamba taragadi Manipur miyamna taram okpada natraga Mana paikhatkadaba thabaksing paikhatpada Manipur miyamna harau taramna utpa amatamda karigumba comment amata piramdabasu yai Lahaningba matamda laktabadagi mamal yamdaba lamdam asigi mapari kayagi thawai punsi pikhamnakhrabani Karigidamakta hojikna Prime Minister asi lakadabagi maram hana khangandraga khanglak-lakninglibano haibasi Manipur miyamna hangduna lakpa wahang amasu oiribani haina sumahangna makha tana phongdokhi Paumisinga unaba aduda saruk yakiba amukogi General Secretary Pratap Laisangthemna phongdokhibada chahi ani makhairom fazilaklaba Manipurda chobolan ama thokliba sida ngasi fawba India gi Prime Minister na laktraga Gujarat Punjab na chingba state singda ising ichaw ama thoktuna miyoi manga tara laikhidaba matamdadi khudakta chatlaga state sing adugi Chief Minister unaduna awaba phongdokli Manipur gi oina su matam aduda BJP masel su oiriba Manipur gi Chief Minister da khudakta laklaga lanasi solve tawba yabani Kanglup asi maglepu haiba matamda lefanba ngamba adu tawkhidaba asina Thawoigi khujin tharang amaga loinana tawraga chahi ani makhairom faraklaba lan asi Prime Minister na pung ama khakki lakpa khongchet asi manungda kari agenda leibano haibasi khangba ngamde Manipurda leiriba kanglup furuf khudingmakta afaba khudam ama nate Makhoina afaba piramgani haibasi amukona thajaba thamde haina su makha tana phongdokhi Churachandpurda irang sagatpasing action lokhalu Sivasena India government ka wari sanaduna peace puraknaba amadi free movement lehanaba Yanaraba matungda Prime Minister Butaram Nokpagi mahutta ngarang Churachandpurda irang sagatpa si central amasung state force na kan mamiyeng changduna warak watembagi matam oire haina Sivasena Manipur gi President M Tombi na phongdokre wafam asing asi Babuparada leiba Sivasena gi office ta paumisinga unaba amada M Tombi na phongdokhibani mahangna makha tana hai PM Modi gi Manipur khongchat ki mangoina na ngarang Churachandpurda PM Modi gi hoarding amasung Fastuna chingba leiteng sing thugaiduna manghankhiba amadi Prime Minister lakpada oknaba sem saduna thamba leiteng sing mai thaduna mangta hanbagi thodokta chenaba singi mathakta akanba mieng changduna action lokhatkadabani Thaudo ase Prime Minister bu ikaiba pibani Prime Minister da ikaiba piba haibasi Manipur amasung leibak miyam da ikaiba piba gumbani Manipur gi gelawmi nataba Myanmar dagi changsilaktuna leishin khiba leibak ki mayokta leiba miyoi kanglup asida senthang pibagi mahutta IDP singi aifanaba ahenba senthang oina pibiu loinana India government ka wari sanaduna peace puraknaba amadi free movement lehanaba yanaraba matungda Prime Minister Butaram na okpagi mahutta irang sagatpa asi central amasung state force na akan mamieng changduna warak watembagi matam oire